ngasi phong hiba tuan ba chifong singdagi marui ba pausing khongachaga ma'am da share to ji ahan bada langjing da football gi artificial turf ground sangakhre CM local liquor sing mapan thadok tuna sentok hengat hansi state asida yu thingbasu ngamdabanina maming leiraba sikmai phayeng amasum androna singbagi yu singasi hu seloidaba afaba makhalgi yu oina sunglaga mapan thadok tuna senpham hengat hansi haina se minister nongthomam birena miyamda appeal torokre wafam asingasi Imphal West district ki langjing achobada Manipur lenga ki youth affairs and sport department gi makhada sakhiba artificial football turf ground sangab gi tharomda chief guest ki warol piraduna chief minister nongthomam birena phongdokhibane chief guest ki warol piraduna mahna haiki Manipur da yu na maram oiduna lukhrabi gi masing lepa laitana hengalagli masigi maru eba maramdi lairak khulakta sungba pot yan jawa yu sing sizinabana oiri yu yauna mai kab chinjak sing thingnaba laingak na pekhatpa thabak thoram singda civil society organization amadi miyamna sagotpio singi mafam singda popi thaba thingduna atopa senthok ama thamnanaba honari mafam maram khangdana sungliba yu sing thingduna distillation tawraba phayeng andro amadi shikmagi yu miram da thaduna senthok lainaba honasi laingaki thabak thoram singda pangthing da thingbagi mahutta tung koina satnaba yaba wafam sing bukhalak-tuna khanasi haina spoksi sna makhatana phongdorakli atopa yamna ngakliba pawmana santri dagi nongmei lakhre Churchanpur district ki manungsanba Kangbai police station santri tadun leba personal ama sakhangdaba singna overpower toraba matung nongmei ama lakhre press na phangwa pawra thaudu asing ngarang nongyai matung pung ama makhairom taba matamda thokibani hairiba matamasida masakhangdaba khulai paiba miyoi taruk laklaga Kangbai police station gi santri tariba personal adu overpower tawraba matung mamit pulaga kilometer 1.5 lakna putholaba matung personal aduna paiba incense rifle mullaga pukre hairi nomai mullaga pukre haibigi pawhek phangmaga Churchanpur district police na singnaba mafam singda thiba humba sathaki adobo nomai lakhiba sangnaba sing adugi khungul liba natraga phaba punba ngamdri hairena su poksisna makhatana phuntorakli rakthana mapalam gyoeba Manipur gi wangmra thopa thado athok yamna nungaitaba content masa amani khitang hapsaramge Bollywood actor Arya Banerjee apartment da scene fanglei yamna Thagat nakiba The Dirty Picture gumba Bollywood film kaya marum da kumkhrabi Bengali actor Arya Banerjee ngarang irai numita kha Kolkata da leiba magi yum da sina phangkhre police na magi ahum suba floor apartment gi thong adu thugai ki amasum masai sei kunthra go humdai shurabi actor adu gi haksang adu tumpham ka manung da leram ki laikhidraba Sitaris Nikhil Bandopadhyay gi masanupi Arya Banerjee na The Dirty Picture English singing ge kunga mathoida natana LSD Love Sex or Dokha 2010 amasum atai film kya kungkhre doorbell sing kingbada amasum telephone tawbada maagna pakhom pirakhidabadagi magi yumgi thabak subi aduna chingnaba polakhi amasum yumthangnaba singda pau pikhi amasum makoina police ta amu khankhibani hainasu pauksisna makhatana phungdorakli amasum yamna ngakningai oiriba paw mana Senai da CBI custody da thamba lupa crore nifuga mangagi sanaki ji samaga mafam khangdana mangkhre Central Bureau of Investigation CBI red amada pharakhiba amasum makhoigi safe custody da thamkiba yamdrabada lupa crore nifu mangagi oigadaba sanaki ji samaga hena mangkhre Madras High Court na Tamil Nadu gi CID da Thizilhananaba order tawkhibadagi thawdo odu ngarang irai numita miyamna khangnarakibani mangkhiba sanadu Senai da leiba Surana Corporation Limited ki office da English singing ga kungani taragani thoita CBI na red chatakhiba aduda pharakhiba sana amasum lighting singda punna kg samri adugi manungdagini sana adu Surana gi Seps amasum bottles da CBI gi show londuna amasum silnamduna thamkibani CBI case singda Sepsing amasum balls sing adugi show khumdragani thoi hena Senai principal special court to kusina kre haina central agency duna high canis paus na makhatana phungtorokli Makha tarak point atopa paw manam mahiroi singna pen da phungdorakli Imphal East district ki kaikol da leiba diet center asigi principal hapagi matang na haujik thokliba wathok asigi woroisin puraknaba education minister N Rajendra institution asigi mahiroi singna haijarubada minister na diet leitaba mioi amagumna wakhum pirakhibagi thawong adu mahiroi singna pen da phungdorakli
हिरम असिगी मताना ngasi institution asida pangthokiba pawmisinga unaba amada institution asigi student union gi publicity secretary RK Isan Tombina haikibada hauji institution asigi thokliba watho amadi lairiba award pasing asibo yengsinba si institution asida education minister na ACERT gi director ga loinana taklamba adubo union asina taramna oi adubo minister gi khongsal aduda mahairoi singna pukhatkiba tongan tongan wafam kayada education minister mahana karisu tawba ngamdaba amagumna student union na diet employee association ga yanaba ama pura u haina phongdok namba adu yamna lebak thibani asumna minister amana ma ki thaudang masak khangdabagi mawong da wafam kya phongdok lamba asi makhata na tawbigano loinana student union na institution asigi principal in charge RK Sasiranjan bu makhata na diet center asigi principal in charge uhenanaba taliba demand adudi ahongba leiroi maramasina lenga ki mari leinaba department diet center asigi principal asi yamna toina sindok sinjin tawraga academic atmosphere thuwainaba honariba asi makhata na tawbigano haikenasu pauksiyesina makhata na phungdorakli atopa pawa mana sangai hotel da khunai sigi manghanba thabak kya sathare RSF Nagamapal leba sangai hotel asi khunai sigi lebak lehaw go sunadaba thabak kya sathare haina reformist student front RSF ki serol amana haidi serol asina makhata na hai haukiba November 10 gi numidang weramda hotel asidigi RSF na yamlaba mayai ka basinjak sing maru oina makhal makha kya gi yu phagatuna media gi mamang na mangan khre thaudo adu hotel asida birthday party amaga mari lainana sinba night program amada sanai yunainaba thoranglam khibane namit adugi party mafamda leram khiba mawong matau adu urubada RSF na thamoi sokna nuaitaba phokhi loinana COVID-19 gi luraba ser asida hotel asida asigumba yamna mathong huktaba khunai gi mayokta leiba thabak kaya sa tharamba asida lupna yamna haksina lobgo loinana masigumba thaba asi matungda amuhana thondanaba hotel asigi management team da akanbu wafam thamnabaga loinana wakhal taminanaba khanki hokiba November 13 da lupki office da unaraba matung waroisin one November 10 da thokiba thaudo adugi matangda leibak miam khangna soikhre haina singdo u haiba yakhide masigumba aranba kupsinna bo hotnaba madi lup thawaidaba asidagi makhatana hotel asiga lup ka paw phaunabagi mathau tadre loinana hotel sangai khakta natana makhoina haidok lambagi matung ina makhoiga manaba asiguma sana yunaifam oiribo hotel kharagi mamingsu piramkhi masida sunatana RSF na matam kya gi mamang gi senaduna lakpa khunai gi meyokta leiba hotel kya ma su leiri mang tharak liba khunai asi kalhauna bagi dama makhata na hotel singasi thingna ba khungjang kya RSF amadi wakholon manaba lup singa khusan maduna jangsilagani hari hana su pauksi sna makhata na phungdorakli loisilakpu oina leiba amagi oina yamna nungaiba paw mana mahausa gi punsida hanjilagani haina thajari COVID-19 lainadagi ngakthoknaba vaccine kapthokpa haukraba United Kingdom da ahal oirabasingi marakta makhoi sada kunthra na tha taru natragana yaudringida mausai punsida hanjilagani haina thajari haina UK gi Office for National Statistics ONS na phundokre asa tawribasing asigi marakta British capital London da ahal saruk ahum thokpagi ama natragana sada kunthra na tha taruki manungda normal taragani haina thajari England dagi nongpok amasum Yorkshire amadi Humberais lamdamdana halsada kunga mangana asatauri United Kingdom da haujuk phawbada apunba case masing crore amaga lakh nipan ga lising tara mari ka sahunga maudraga manga yokre amasum asiba masingna lising humpu humdoiga satruka ahum yokre England da laisa sandokpa thingnana bagidamak marol ahum gi oiba thingba kya thamli England gi mi sada maudraga nipan athingba mayoknariba marol ahum sigi system asi lakliba tang taraga tarukta review tawgadawri haina su pauksi isna makhatana phongdorakli. Thank you.